Lepak sason pairabadi mage asoi angam badudi khara ngang baise akoi theunidana Congress na pai chongangi dudi adu yam kanna adu BJP na pai minna moina asoi bado moi matamda tawbanina akoina moida ngang bana ba okay de aduna hoji tawripsi kari gino Mizoram gi chief minister Laldo Homa si nek pasi kari gino sai gi artha to mediate tawna ba mediate tawba haibadi logi matung inna anigi mayai da takna ba haibani mediate implies intervening khut thingjin ba siga animal to ngai ko mediator do mediate ka mediator ga cha mediate chin thabak tuni mediator duna mi duni aduna mana haining ba mayamna lori ba adudagi akoge kanoge new dialogue na notice dialogue ki editor Miraj nasu hairami ba amamam na haibadu amaramda munatra ekupna yangmakanda mana counseling haigera hairo Mizoram gi chief minister ne aga nangi mizo group se jo mizo laiba kuki group se nangi sagai oibanina nangna mukta counseling tobiyu ta thembiyu wari sanaba yanana basin biyu haigedaba sai mediate ana haining ibdo ade mediate haidi mayaida intervene tobiyu haibana abako chapchaba tado aduna intervene tobiyu haibachida counseling tobiyu adu kali gida kali no kana ga khanabada khamdorisi kana no khanari sibu kuki versus maiteira natraga kuki versus government of Manipur and the government of India ra kuki gi lamhen tu hen ma kuki loina mong nate ko kuki lamhen tu hen ba narco terrorist ne khoina tholiba adudagi mapandagi changakpa mayam asina Bharat Sarkar da separate administration tanana bagi damakta madu tanana bagi damakta lamlo phiringi lamlo tawraga akogi lamgai jising gai je khona control tawjarabani masi separate administration piro union territory piro haibadu yanana ba ethnic cleansing asa with the authority Assam Rifle khangde amaga khangde tawraga kari damakta victimization tawudu kannana ba mete ma mama Churchandpur da khundal laita na milising nipan mapan laibado yaro no somdala oina pulak puthokpa Imphal digi tampak tagi kuki mam je no yaro yadana kalli bene habike kanbegi rescue tawbigi namada masi victimization tawraka cleansing tawbigi pot ama laeba aduna masi government na haitaba natraga sonba natraga neglect chaba adudagi neba Manipur khaidu ipse adu khaidok pasi kanana mapungno karino haibadudi adum leijare ko BJP gi MLA taret minister ani yauraga moida support tawba ahumna phongna Manipur thogai gani aduga maitaina horakpani Churchandpur da me ahum degi horakpane na moi statement me trying to get to the yauri me trang wa da home minister da PB yauri tai PB yauri adu da mukta moi matakta FR local wa da aina DGP da diwalatar I gebelere November kunda was pawlo khote assembly ahum na kadre aduga hanaki chemo bai yengi di wiki dana khotana tawu rambiya hedana adu natre ba hanaki sidi naga ki mantri mandol da yauramba mayam mamangai da Greater Nagaland wafam da aikoi soi tori haibadagi mayam sina sauna le da numi humni marin le ka sengdor eba aikoi aseng ba tawgiba nate aikoi gun point da tawbani haidana adudagi bollem na dana ka dana deputy chief minister babu oi hreba naga chingi maraktagi to adugum nate ba sidi May 2023 dagi ki dana tawbane chi tham kehla cha ani kehla cha hom kehla cha thamanga chahi ema Chedi hamandro, adigi thatra manga, ki idna thatra manga to chedi matu du mina lauki beda manala man khongam de idna chunga na chum lokje hitare na. Aduna adugum magi mohitara se more particularly BJP na inchil laga tawbra haina khali maram de moi mantri ani yawi moi thingde pulap na moi MLA tare yawi thingde action nam to lokde ba ko masina karigino Other day,
somda panana bawangang bokoloba mayamaya ba MP ani gi manungda outer gi MP na parliamenta sarkar se tokpana phare topam sinbe yadabra hairi veidam ta boycott to ye yo chikari no ba se khoi praja singh je afaba achumba haibdo aduna boycott to re do mai magi mitang adu dane ba politics sai se akoina politics to biganu na hainare bisi su atalla na lo re ba politics to gudam ne ba sidi Manipur kain na bo na ba si thing na ba politics to gudabani politics kharai bu kowi adu da khatang khena re ba moi party na to we akhoi party na to we na mathang gi vote to na bo na ba adu ki politics tu na te ba adu di politics ko de ba adu di khadra kowi adu napsuri ko we ba politics sai di BJP के spokesperson मस्का कोई ने स्वामी मन तो ना बहुत नरी अन तम्बा कांग्रेस ना ओ ना थम्मे बदु यांग दे अदु मत समाइन थम्म फतरा दिस इज कॉल्ड पॉलिटिक्स नजर या कोई पार्टी ने तोरक पने नोई पार्टी ने तोरम दे नोई पार्टी ने 2005 ती के चना हलम में चलम दे सिबु पॉलिटिक्स रो सिदे खदरक ने बा अदु असेंग मदि पॉलिटिक्स तो गदम ने बा मसी की मैटर से सॉल्व तो गे हेल्प दी पॉलिटिकली तो गदम ने बा अदुना अदुगुम्बगी वारी साना बाय सिबु मी अनि खनरकंदा वारी सानागदम अखोगे सिदी नार्को टेररिस्ट कांगबुना अदुगा सुदा लेबा कांगबु मणिपुर थोगाइबा कांगबुना लान तारे एरगा मदु मैतेना ngakthokna ba hotnabani ani du ceasefire to ina kana gumna ga haibe karmai ceasefire to deino ani du de khanaba nate amana sum torakpudi ngakthok chabadani maram di state government totally fail central government fail were ngaktrabani lo na suyari jidi private defense self defense haidana koi rabi suyawri asida hanigi indian penal code yauri anuba bharatiya nyay sanghita da suyawri ai bu kana gumba mi kharana attack tawrabde ai sha kanjana ba ai ngakthok chaba yai ai amasung ai ke loina ba mi group ama mi kanglu ama hat na bo na rabdi asung ai bu hat ka dur mi to ai na hat pa ba yai ai na yauri ba atamna henjin na tawrbo di yade adu mai na haiba du da state forces na adu ga mateng pangbagi maming da la ibni hariba central forces sing sina ai koi consider bani na adu da khun ngakpa adu di arambai adu di adu na mam thoib se adu ne ba manung mapan hek leiri ba punamak se adu na adu gumba tawri ba sida thinge hairabdi government of Manipur sina pura sira bani na yadre ba khone phanga linghaning bani upay ma lejadre ba magi shakti punamak se magi human rights minister gi cabinet ki magi right ama constitution pirip se akhoi gi kanuda 7 schedule ki list to the sovereign power ma period state ki jurisdiction manungda nang law and order nang to godamni adu mayam gi punsi sampati kangedabni it is the fundamental duty of the government of the state asi to godabne asi tawrakta ba tawundre na haibe situation ne de kong khul pulun thame kana na kali provision da tawundri ba leite ba president rule tawraba 356 natraga emergency tawraba 352 adu de minister government later ro state government aduna pura amani 355 se tawre hana khalaba state government do constitutional provision gi makada thabuk tawba ngamanna ba 355 ta central government na sipai thajal ka mateng pangba protect tawba kanai makotagi internal external aggression and internal disturbance tagi kallaga state government do ma function to hongadam na lord order do nga angadabani aduga tei mam si to gadam na aduna asida laldo hamanda leptana moi mam da noi khara ya biru wari sabadu haina haibagi mahutta adugi honorable cm kanodo laldo hamabu honbanate magi god office to ekhoina pamadi amit sahana narendra modi na tawbe yadabra makut thangat pada lalaipu hujike hariba july ki tang natraga august sali na se aje 15 august pang manungda kokem tanala mehan me yaroi mete jula mehan me yaroi hairo akhoi bu kallaga nakana makakta da hairoi terrorist ekam da tawbe yaroi madu tawradi akhoi kana tawgane haibede hek leptraba soidana lepkane ba adu dege su tawriba singse masi phajana ngapiragera amna sudi hoji tawdre ba ko 29 February 2024 da su loire
ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯃꯔꯛꯇ ꯀꯅꯥ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯁꯦ ꯕꯦꯔꯥꯅꯤꯅꯦ ꯈꯪꯕꯁꯨ ꯌꯥꯎꯏ ꯈꯪꯗꯕꯁꯨ ꯌꯥꯎꯏ ꯁꯨ ꯁꯥꯡꯊꯍꯟꯒꯅꯨ ꯁꯨ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧꯒꯅꯨ ꯑꯃꯨꯛꯁꯨ ꯍꯥꯏꯕ ꯂꯩꯌꯦꯕ ꯂꯩꯇ꯭ꯔꯕ ꯄꯣꯠꯅꯦꯝꯅꯤ ꯁꯤꯈ꯭ꯔꯕ ꯂꯩꯈꯤꯗ꯭ꯔꯕ ꯍꯥꯏꯕꯗꯣ 29 ꯐꯦꯕ꯭ꯔꯨꯋꯥꯔꯤ 2024ꯗ ꯀꯩꯅꯣ ꯌꯧꯈ꯭ꯔꯦꯕ ꯑꯩꯈꯣꯏ ꯇꯨꯔꯦꯟ ꯃꯄꯥꯟ ꯌꯧꯈ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯔꯣꯝꯗ ꯍꯥꯏꯔꯒ ꯄ꯭ꯔꯃꯥꯟ ꯑꯃ ꯍꯥꯏꯔꯒ ꯑꯗꯨ ꯇꯧꯈ꯭ꯔꯕ ꯄꯣꯠꯂꯣꯏꯈ꯭ꯔꯕ ꯁꯨ ꯑꯗꯣ ꯍꯤꯡꯒꯠꯇꯅ ꯆꯠꯄꯤ ꯃꯑꯣꯡꯗꯧꯅ ꯎꯔꯦꯕ ꯚꯨꯠ ꯄ꯭ꯔꯦꯠ ꯇꯧꯅ ꯑꯗꯨꯗꯤ ꯑꯗꯨꯗ ꯒꯣꯔꯃꯦꯟꯅ ꯁꯨꯗ ꯌꯥꯎꯔꯝꯃꯦ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ ꯅꯤꯡꯊꯤꯖꯅ ꯁꯔꯦꯟꯗꯔ ꯇꯧꯔꯒꯅ ꯃꯣꯏꯕꯨ ꯉꯥꯛꯄꯤꯔꯒ ꯊꯝꯕꯤꯔꯒꯅ ꯊꯝꯕꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯗꯤ ꯂꯥꯟ ꯍꯧꯈꯤꯅꯤ ꯇꯧꯈꯤꯅꯤꯅ ꯍꯥꯏꯔꯒꯅ ꯑꯥꯎꯠꯂꯣꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤ ꯇꯦꯔꯣꯔꯤꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤ ꯑꯗꯨꯅ ꯑꯟꯂꯣꯐꯨꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯦꯛ 1967ꯒꯤ ꯁꯦꯛꯁꯟ 3ꯗ ꯂꯧꯊꯣꯛꯅꯕ ꯚꯥꯔꯠ ꯁꯔꯀꯥꯔꯗ ꯔꯤꯀꯃꯦꯟ ꯇꯧꯈ꯭ꯔꯣ ꯑꯗꯨ ꯅꯠꯇꯕꯗ ꯇꯧꯋꯦꯁꯨ ꯈꯪꯗꯦ ꯇꯧꯗꯤ ꯇꯧꯗ꯭ꯔꯦ ꯇꯧꯋꯦꯁꯨ ꯈꯪꯗꯦ ꯍꯥꯏꯕꯗꯨ ꯃꯤꯆꯝ ꯅꯥꯏꯕꯅ ꯑꯩꯈꯣꯏꯗꯤ ꯍꯥꯏꯅꯤꯡꯗꯦ ꯁꯨ ꯑꯁꯦ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧꯈ꯭ꯔꯦ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧꯈ꯭ꯔꯦꯗ ꯍꯧꯖꯤꯛꯇꯤ ꯆꯠꯅꯗ꯭ꯔꯦꯕ ꯆꯠꯅꯗꯕ ꯄꯣꯠ ꯑꯣꯏꯔꯕꯅꯤꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19 ꯑꯣꯏꯔꯗꯤ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯃꯦ ꯖꯨꯟ ꯖꯨꯂꯥꯏ ꯑꯥꯒꯁ ꯆꯪꯉꯛꯑꯦ ꯊꯥ 6ꯁꯤ ꯁꯨꯗ ꯌꯥꯎꯔꯤꯕꯁꯤꯡꯗꯨ ꯀꯔꯤ ꯐꯤꯕꯝꯗ ꯊꯝꯃꯤ ꯁꯤ ꯀꯣꯏꯁꯟꯁꯤ ꯑꯁꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯁꯤꯅꯅꯤ ꯁ꯭ꯋꯥꯏꯗ ꯄꯣꯂꯤꯇꯤꯛꯁ ꯇꯧꯒꯗꯕꯅꯦꯕ ꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁꯅ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯃꯦꯝꯕꯔꯅ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯌꯦꯡ ꯃꯐꯝꯗꯧꯔꯤꯕꯁꯤꯗ ꯋꯥꯠ ꯏꯁ ꯗ ꯁ꯭ꯇꯦꯇꯁ ꯑꯣꯐ ꯗ ꯁꯨ ꯈꯪꯅ ꯈꯪꯅ ꯍꯪꯒꯗꯕꯅꯤ ꯒꯃꯦꯟꯅ ꯈꯨꯝꯍꯟꯒꯗꯕꯅꯤ ꯁꯨꯁꯦ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19ꯗ ꯂꯣꯏꯔꯦ ꯁꯤ ꯂꯩꯔꯦ ꯆꯦꯁꯦ ꯑꯗꯨ ꯁꯥꯡꯗꯣꯛꯈꯤꯕ ꯂꯩꯔꯕ꯭ꯔꯥ ꯂꯣꯟꯅ ꯂꯩꯇꯦ ꯑꯗꯨ ꯂꯩꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯃꯣꯏꯒꯤ ꯄꯣꯖꯤꯁꯟꯗ ꯁꯨꯗ ꯌꯥꯎꯔꯤꯕ ꯀꯦꯅꯣ ꯑꯗꯨꯗ ꯃꯣꯏꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯗꯣ 24 ꯁꯨꯔꯤꯗꯣ ꯃꯤ 2,000 3,000 ꯍꯥꯏꯔꯣꯅꯦ ꯀꯔꯤ ꯁ꯭ꯇꯦꯇꯁꯇ ꯊꯝꯃꯤ ꯀꯦꯝꯇ ꯊꯝꯃꯤꯕ꯭ꯔꯥ ꯀꯔꯝꯕ ꯀꯟꯗꯤꯁꯟ ꯑꯃ ꯄꯤꯔꯒ ꯊꯝꯃꯤ ꯇꯦꯝꯄꯔꯔꯤ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯔꯤꯕ꯭ꯔꯥ ꯄꯥꯔꯃꯤꯅꯦꯟ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯐꯝꯗ ꯍꯜꯍꯟꯈ꯭ꯔꯕ꯭ꯔꯥ ꯑꯩꯈꯣꯏ ꯈꯪꯗꯦ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯨꯁꯨ ꯄ꯭ꯔꯦꯁꯅ ꯑꯗꯨꯋꯥꯏꯗꯅꯤ ꯑꯩꯅ ꯈꯔ ꯍꯥꯏꯒꯠꯂꯤꯁꯦ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯒꯤ ꯔꯣꯜꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯋꯦꯕ ꯑꯗꯨꯒꯤ ꯄꯣꯠ ꯄꯨꯝꯅꯃꯛꯇ ꯍꯟꯗꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯗꯒꯤ ꯎꯀꯤꯜꯁꯤꯡꯁꯨ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯨ ꯑꯩ ꯆꯩꯒꯦꯅꯦ ꯑꯁꯤꯗ ꯖꯨꯗꯤꯁꯤꯌꯥꯔꯤꯒꯤ ꯔꯣꯜ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯔꯣꯜꯁꯤ ꯌꯥꯝ ꯆꯥꯎꯗ꯭ꯔꯣ ꯑꯗꯨꯒꯨꯝꯕ ꯇꯧꯕꯁꯤꯅ ꯍꯥꯏꯀꯣꯔꯠꯇ ꯊꯥꯕ ꯌꯥꯕ ꯁꯨꯝ ꯍꯣꯏ ꯇꯧꯕꯗꯤ ꯇꯧꯔꯤꯀꯣ ꯁꯨꯡꯇꯧ ꯇꯧꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯣꯜ ꯃꯅꯤꯄꯨꯔ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯥꯏꯀꯣꯔꯠ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯀꯦꯁ ꯊꯥꯗꯅ ꯈꯣꯠꯇꯅ ꯃꯌꯥꯝ ꯑꯃ ꯇꯧꯔꯤ ꯑꯗꯨꯒ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯦꯛꯀꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯥ ꯀꯃꯤꯁꯟꯒꯤꯗꯁꯨ ꯑꯦꯐꯤꯗꯦꯕꯤꯠ ꯄꯤꯗꯅ ꯈꯣꯠꯇꯅ ꯇꯧꯕꯗ ꯃꯇꯦꯡ ꯂꯣꯏꯅ ꯄꯥꯡꯉꯤ ꯇꯧꯔꯤꯑꯕꯀꯣ ꯑꯁꯤꯗ ꯅꯠꯇꯕ ꯌꯥꯝꯅ ꯍꯦꯟꯅ ꯁꯨꯒꯤ ꯃꯇꯥꯡꯗ ꯑꯗꯒꯤ ꯑꯇꯩ ꯃꯇꯥꯡꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯂꯩꯇꯕ ꯈꯣꯠꯇꯕ ꯑꯩꯈꯣꯏꯁꯦ ꯀꯅꯥꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯤꯕꯅꯣ ꯈꯣꯠꯂꯤꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯇꯧꯕ ꯌꯥꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯎꯀꯤꯜꯁꯤꯡꯅꯁꯨ ꯇꯧꯒꯗꯕꯅꯤ ꯃꯦꯗꯤꯌꯥꯁꯤꯡꯅꯁꯨ ꯍꯥꯏꯔꯤꯕ ꯁꯨꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒꯤ MLA 10 ꯀꯨꯀꯤ ꯖꯣꯒꯤ MLA 10ꯅꯤ ꯍꯥꯏꯔꯤꯗꯣ ꯖꯥꯇꯤꯗꯨꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯖꯥꯇꯤ ꯕꯤꯖꯥꯇꯤ ꯈꯥꯏꯕ ꯅꯠꯇꯦ ꯑꯗꯨꯒꯨꯝꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯗꯅ ꯌꯥꯎꯗ꯭ꯔꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯕꯨ ꯈꯣꯡꯅꯦꯠꯅꯔꯕ ꯑꯗꯨꯒ BJPꯒꯤ ꯐꯖꯔꯕ ꯅꯤꯌꯣꯝ ꯅꯤꯇꯤ ꯂꯩꯕ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕ ꯉꯥꯛꯀꯗꯕꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯊꯨꯒꯥꯏꯕ BJPꯒꯤ MLA 9 ꯃꯟꯇ꯭ꯔꯤꯃꯛꯁꯨ ꯑꯣꯏꯔꯤꯕꯅꯤꯅꯦ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯤꯕ ꯑꯅꯤꯗꯨꯗꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯥꯅ ꯂꯧꯊꯣꯛꯀꯗꯕꯅꯦꯕ ꯃꯁꯤ ꯂꯣꯅ ꯌꯥꯗ꯭ꯔꯕ ꯄꯣꯠ ꯑꯃꯅꯦꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯌꯥꯗ꯭ꯔꯕ ꯑꯗꯨꯒ ꯙꯔꯃꯔꯣꯝꯗ ꯍꯥꯏꯔꯒꯅ ꯄꯥꯞ ꯑꯣꯏꯔꯒꯗꯕ ꯄꯣꯠꯅꯦꯕ ꯃꯄꯥ ꯃꯃꯥ ꯍꯥꯠꯀꯅꯤ ꯑꯗꯨꯅ ꯆꯥꯡ ꯐꯦꯡꯕꯗꯣ ꯑꯗꯨꯕꯨ ꯄꯥꯞ ꯅꯠꯇ꯭ꯔꯣ ꯑꯗꯒꯤ ꯍꯥꯠꯂꯦ ꯍꯥꯠꯄ ꯍꯧꯔꯦ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯠꯂꯦ ꯑꯗꯨꯗ ꯏꯟꯁꯤꯜꯂꯦ ꯑꯗꯨꯒ ꯌꯦꯡꯈꯤꯗꯣꯔꯤꯕꯅꯤ ꯑꯩꯈꯣꯏ ꯃꯣꯏꯁꯤ ꯀꯤꯗꯅ ꯀꯤꯗꯅ ꯌꯦꯡꯒꯗꯕ ꯃꯇꯝꯗꯨ ꯍꯦꯟꯗꯣꯛꯈ꯭ꯔꯦꯕ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯃꯣꯏ ꯁꯦꯀꯨꯔꯤꯇꯤ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯌꯥꯎꯕ ꯌꯥꯗꯕ꯭ꯔꯣ ꯌꯥꯎꯔꯣꯏꯅ ꯌꯥꯎꯗ꯭ꯔꯤꯕꯅꯤꯅꯦ ꯃꯣꯏ ꯑꯗꯨꯝꯗꯤ ꯃꯣꯏꯒꯤ ꯄꯣꯂꯤꯁꯤ ꯃꯈꯥꯗ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛꯇꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯣꯏꯔꯒ ꯑꯩꯈꯣꯏꯁꯨ ꯄꯕ꯭ꯂꯤꯛ ꯏꯟꯇꯔꯦꯁꯀꯤ ꯇꯔꯞꯇꯒꯤ ꯃꯣꯏ ꯃꯊꯛꯇ ꯐꯥꯕꯔꯥ ꯄꯨꯟꯕ꯭ꯔꯥ ꯍꯥꯏꯅ ꯌꯥꯕꯒꯤ ꯃꯅꯨꯡꯗ ꯇꯧꯕ ꯇꯥꯏꯗꯅ ꯑꯗꯨꯗ ꯂꯧꯈꯠꯇ꯭ꯔꯒꯅ ꯀꯣꯔꯠꯀꯤ ꯃꯇꯦꯡ ꯂꯧꯔꯒ ꯇꯧꯔꯛꯄꯒꯤ ꯐꯤꯕꯝ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯑꯍꯥꯟꯕꯒꯤ ꯀꯣꯏꯁꯟꯗꯨꯗ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯕꯨ ꯂꯥꯜꯗꯣꯍꯃꯥꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯦꯠ ꯇꯧꯅꯅꯕ ꯃꯦꯗꯤꯌꯦꯇꯔ ꯍꯥꯏꯒꯦꯔꯥ ꯃꯦꯗꯤꯌꯦꯠ ꯍꯥꯏꯒꯦꯔꯥ ꯅꯦꯒꯣꯁꯤꯌꯦꯇꯔ ꯍꯥꯏꯒꯦꯔꯥ ꯇꯧꯕ ꯀꯥꯟꯁꯤꯗ ꯃꯗꯨ ꯀꯩꯅꯣꯅꯗꯤ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯃꯇꯦꯡ ꯄꯥꯡꯍꯟꯒꯦ ꯍꯥꯏꯔꯗꯤ ꯅꯥꯒꯥꯂꯦꯟꯒꯤ CMꯗꯤ ꯀꯩꯗꯧꯒꯦ ꯃꯥꯗꯤ ꯃꯩꯇꯩꯁꯨ ꯅꯠꯇꯦ ꯀꯨꯀꯤꯁꯨ ꯅꯠꯇꯦ ꯑꯅꯤꯃꯛ ꯑꯗꯨꯅꯤ ꯅꯥꯒꯥꯂꯦꯟꯒꯤ ꯒꯕꯔꯅꯔꯗꯨ ꯁꯣꯔꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯨ ꯇꯧꯍꯜꯂꯣ ꯑꯁꯥꯝꯒꯤ ꯍꯣꯏ ꯑꯁꯥꯝꯒꯤꯗꯨꯅ ꯑꯗꯨꯗ ꯈꯔ ꯍꯥꯏꯕ ꯂꯩꯔꯦ ꯐꯔꯦ ꯑꯗꯨ ꯅꯥꯒꯥꯂꯦꯟꯒꯤꯗꯨ ꯇꯧꯍꯜꯂꯣ
ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯇꯣꯞꯄ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯔꯨꯅꯥꯆꯜꯒꯤ ꯃꯦꯘꯥꯂꯌꯥꯒꯤ ꯂꯩꯗꯅꯀꯣ ꯑꯗꯨꯅꯆꯤꯡꯕ ꯇꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯁꯦꯟꯇ꯭ꯔꯦꯜ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯇꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯗꯥꯏꯔꯦꯛ ꯑꯃꯤꯠ ꯁꯥꯍꯖꯤꯅ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯑꯃꯤꯠ ꯁꯥꯍꯅ ꯇꯧꯕ ꯍꯥꯏꯁꯤ ꯃꯥꯒꯤ ꯃꯤꯆꯪꯅ ꯑꯩꯒꯤ ꯃꯤꯆꯪ ꯑꯩꯈꯣꯏꯅ ꯄꯦꯟꯗꯕꯒꯤ ꯂꯥꯎꯕ ꯈꯣꯠꯄ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯄꯤꯕꯗꯨꯅ ꯑꯃꯅꯤꯀꯣ ꯃꯥꯁꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅꯦꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤꯅꯦꯕ ꯀꯨꯀꯤꯒꯤ ꯃꯩꯇꯩꯒꯤ ꯅꯥꯒꯥꯒꯤ ꯄꯥꯡꯒꯟꯒꯤ ꯍꯥꯏꯕ ꯂꯩꯇꯦꯕ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅꯤ ꯑꯁꯤꯗ ꯃꯥꯅ ꯀꯨꯀꯤꯒꯤ ꯀꯥꯡꯕꯨ ꯂꯥꯎ ꯅꯠꯇ꯭ꯔꯒ ꯑꯗꯨ ꯃꯥ ꯂꯣꯏ ꯇꯧꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯇꯧꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅꯗꯤ ꯁꯥꯎꯅꯤꯡꯉꯤꯕ ꯀꯨꯀꯤ ꯖꯣꯒꯤ ꯇꯔꯥꯗꯨ ꯁꯤꯗ ꯂꯥꯛꯎ ꯍꯥꯏꯕꯗ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯃꯗꯨ ꯍꯦꯛ ꯂꯥꯛꯇ꯭ꯔꯗꯤ ꯅꯣꯏꯅ ꯊꯛꯇ ꯅꯣꯏꯅ ꯇꯧꯔꯤꯕꯁꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯕꯣꯏꯗꯤ ꯑꯦꯛꯁꯟ ꯂꯧꯒꯅꯤ ꯍꯥꯏꯕꯗ ꯃꯦ ꯈꯣꯡꯒꯅꯦꯕ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯑꯁꯦ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯗ ꯃꯔꯨꯑꯣꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯂꯩꯔꯦ ꯑꯩꯅ ꯈꯟꯕꯗꯗꯤ ꯃꯈꯣꯏꯅ ꯇꯧꯅꯤꯡꯗꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏꯕꯨ ꯋꯥꯍꯟꯅꯤꯡꯕ ꯃꯥꯜꯂꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯋꯥ ꯈꯔ ꯉꯥꯡꯉꯤꯕ ꯑꯩꯈꯣꯏꯁꯨ ꯈꯔ ꯍꯥꯏꯅꯔꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯩꯈꯣꯏꯁꯦ ꯍꯟꯗꯣꯛꯅꯔꯁꯤꯔꯥ ꯌꯥꯔꯤꯈꯩ ꯇꯤꯚꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯍꯟꯗꯣꯛꯑꯁꯤꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯈꯟꯅꯕ ꯍꯧꯔꯛꯑꯦꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯉꯥꯡꯅꯕ ꯍꯣꯏ ꯉꯥꯡꯅꯕꯗꯕꯨꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯋꯥ ꯉꯥꯡꯉꯛꯏꯀꯣ ꯉꯥꯡꯅꯃꯟꯗꯅ ꯕꯤ ꯖꯦ ꯄꯤ ꯐꯠꯇ꯭ꯔꯦ ꯑꯗꯨꯅ ꯕꯤ ꯖꯦ ꯄꯤ ꯅꯠꯇꯕ ꯅꯟ ꯕꯤ ꯖꯦ ꯄꯤ ꯊꯥꯒꯠꯄ ꯉꯝꯃꯦ ꯄꯥꯔꯂꯥꯃꯦꯟꯗ ꯂꯥꯎꯍꯟꯕ ꯉꯝꯃꯦ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯥꯎꯕ ꯂꯥꯡꯕ ꯈꯣꯠꯄꯒꯤ ꯀꯩꯅꯣꯗꯨꯗꯤ ꯑꯗꯨꯝ ꯁꯣꯏꯗꯅꯗꯤ ꯑꯣꯏꯅꯦꯕ ꯑꯗꯨꯕꯨ ꯆꯞ ꯆꯥꯅ ꯐꯪꯕ ꯉꯝꯗꯕꯅꯤꯅ ꯀꯩꯅꯣꯒꯤ ꯁꯥꯃꯨ ꯃꯊꯨꯟꯗ ꯄꯦꯅꯥ ꯈꯣꯡꯕ꯭ꯔꯥ ꯂꯦꯟꯕ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤ ꯐꯤꯕꯝ ꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛꯀ ꯕꯤꯡ ꯑꯦ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟ ꯑꯩꯈꯣꯏꯁꯨ ꯇꯜꯂꯛꯑꯦꯕ ꯇꯥꯔꯣꯏꯗꯕ ꯂꯩꯔꯗꯤ ꯁꯨꯝ ꯑꯩꯈꯣꯏ ꯃꯤꯡ ꯆꯠꯄ ꯄꯥꯝꯕꯁꯨ ꯅꯠꯇꯦ ꯃꯌꯥꯝꯅ ꯈꯪꯕꯤꯕ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯝ ꯂꯩꯔꯦ ꯀꯩꯗꯧꯕꯩꯅꯣ ꯑꯩꯈꯣꯏꯅ ꯉꯥꯡꯗꯣꯔꯤꯕ ꯈꯤꯇꯪ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯕꯅꯦꯕ ꯄꯥꯔꯇꯤ ꯄꯔꯥꯡꯒꯤ ꯋꯥ ꯅꯠꯇꯦ ꯕꯤ ꯖꯦ ꯄꯤꯗꯁꯨ ꯑꯩꯈꯣꯏ ꯕꯤ ꯖꯦ ꯄꯤꯒꯤ ꯑꯦꯟꯇꯤ ꯅꯠꯇꯦ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯦꯟꯇꯤ ꯅꯠꯇꯦ ꯑꯗꯨꯒꯤ ꯑꯦꯟꯇꯤ ꯅꯠꯇꯦꯕ ꯂꯥꯛꯆꯒꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯤꯅꯕ ꯑꯩꯈꯣꯏ ꯍꯥꯏꯈꯤꯕꯒꯤ ꯋꯥꯐꯝꯁꯨ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯋꯥꯔꯜ ꯃꯤꯇꯩ ꯀꯥꯎꯟꯁꯤꯜꯅ ꯑꯃꯨꯛ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯥꯛꯄꯒꯤ ꯋꯥꯐꯝꯁꯦ ꯌꯥꯅꯤꯡꯗꯕꯁꯨ ꯑꯃꯨꯛ ꯐꯣꯡꯗꯣꯔꯛꯏ ꯄꯜꯂꯤꯕꯁꯦ ꯂꯥꯜꯗꯨ ꯍꯣꯃꯥꯁꯦ ꯀꯨꯀꯤꯁꯤꯡꯒꯤ ꯐꯥꯗꯔ ꯐꯤꯒꯔ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯁꯦ ꯀꯧꯕ ꯍꯥꯏꯕꯁꯤ ꯀꯨꯀꯤ ꯖꯣꯁꯤꯡꯗ ꯑꯩꯈꯣꯏ ꯃꯤꯇꯩꯁꯤꯡꯅ ꯁꯔꯦꯟꯗꯔ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯋꯥꯔꯜ ꯃꯤꯇꯩ ꯀꯥꯎꯟꯁꯤꯜꯅ ꯍꯥꯏꯔꯤ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯖ ꯍꯣꯏ ꯑꯗꯨꯒꯤꯗ ꯃꯗꯨ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯍꯥꯏꯕ ꯑꯗꯣꯝꯗ ꯆꯠꯄ ꯅꯠꯇꯕꯗ ꯃꯁꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯂꯤꯗꯔꯁꯤꯞ ꯑꯃꯅꯅꯦ ꯇꯧꯕ ꯌꯥꯔꯣꯏꯌꯦ ꯀꯨꯀꯤꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯂꯤꯗꯔꯁꯤꯞ ꯃꯩꯇꯩꯒꯤ ꯂꯤꯗꯔꯁꯤꯞ ꯅꯠꯇ꯭ꯔꯒ ꯅꯥꯒꯥꯒꯤ ꯃꯤ ꯑꯃꯈꯛꯀꯤ ꯂꯤꯗꯔꯁꯤꯞ ꯑꯗꯨꯅ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯅ ꯌꯥꯔꯣꯏꯑꯕ ꯃꯁꯤ ꯒꯚꯔꯟꯃꯦꯟꯠ ꯂꯦꯚꯦꯜꯗ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯇꯧꯒꯗꯕꯅꯦ ꯍꯟꯖꯤꯟꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯇꯁꯦꯡꯕ ꯒꯚꯔꯅꯦꯟꯁꯁꯤ ꯐꯖꯅ ꯂꯩꯔꯕ ꯉꯁꯥꯏ ꯃꯦꯖꯔ ꯁꯥꯍꯦꯕꯅ ꯍꯥꯏꯕꯗꯨꯗ ꯐꯖꯩꯑꯕ ꯒꯣꯔꯃꯦꯟꯠ ꯄꯥꯏꯔꯀꯥꯟꯗ ꯒꯣꯔꯃꯦꯟꯠꯗ ꯇꯧꯔꯝꯒꯗꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯈꯪꯉꯦꯕ ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟꯠ ꯂꯣꯝꯗ ꯂꯥꯛꯄ ꯅꯠꯇ꯭ꯔꯁꯨ ꯁ꯭ꯇꯦꯆꯨꯇꯔꯤ ꯄꯣꯖꯤꯁꯟ ꯑꯃꯗꯁꯦ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟꯒꯤ ꯑꯦꯛꯇꯤꯡ ꯆꯤꯌꯥꯔꯃꯦꯟ ꯑꯣꯏꯔꯝꯃꯦꯅꯦ ꯑꯗꯨ ꯑꯣꯏꯕ ꯀꯥꯟꯗ ꯑꯩꯅ ꯍꯥꯟꯅ ꯂꯥꯎꯔꯝꯃꯤꯕ ꯑꯗꯨꯃꯥꯏꯅ ꯃꯁꯤ ꯊꯅꯥꯅ ꯍꯦꯛꯇ ꯂꯥꯎꯔꯝ ꯃꯁꯤ ꯍꯦꯛꯇ ꯐꯥꯔꯣꯏꯅ ꯍꯥꯏꯕ ꯍꯦꯛꯇ ꯌꯥꯗꯦꯕ ꯃꯁꯤꯗꯤ ꯅꯣꯇꯤꯁ ꯏꯁꯨ ꯇꯧꯒꯗꯕ ꯑꯣꯏꯔꯝꯃꯦ ꯑꯗꯨ ꯋꯥꯇꯦꯕꯔ ꯃꯥꯒꯤ ꯅꯥꯀꯜꯂꯝꯒꯤ ꯋꯥ ꯑꯃ ꯇꯥꯕ ꯁꯣꯝꯒꯤꯁꯨ ꯇꯥꯕ ꯑꯗ ꯃꯌꯥꯏꯗ ꯐꯝꯕ ꯀꯥꯟꯗꯨꯗ ꯑꯩꯅ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯑꯦꯛꯇꯤꯕꯤꯁ ꯑꯣꯏꯔꯝꯃꯤꯕꯗꯨ ꯌꯥꯗꯦꯕ ꯑꯗꯨꯒꯨꯝꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟ ꯑꯩꯈꯣꯏꯒꯁꯨ ꯁꯤꯡꯖꯪ ꯄꯥꯏꯕꯗ ꯂꯣꯏꯅꯔꯛꯄꯅꯤꯅ ꯈꯪꯉꯤ ꯃꯔꯤ ꯂꯩ ꯇꯧꯅꯤꯡꯒꯅꯦꯕ ꯃꯥꯁꯦ ꯄ꯭ꯔꯦꯁꯇꯒꯤꯁꯨ ꯍꯧꯔꯛꯄꯅꯤ ꯃꯥ ꯇꯧꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯗꯤ ꯑꯥꯔ ꯄꯤ ꯄꯤꯒꯤ ꯇꯧꯔꯤꯉꯩ ꯅꯧꯔꯤꯉꯩꯒꯤ ꯃꯇꯝ 2002ꯒꯤ ꯗꯥ ꯑꯦꯝ ꯑꯦꯜ ꯑꯣꯏꯅ ꯃꯩꯅꯣꯒ ꯃꯥꯒ ꯀꯥꯕꯗ ꯀꯤꯔ ꯋꯥꯐꯝꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯊꯝꯒꯦ ꯍꯥꯏꯔꯤꯕꯅꯦꯕ ꯉꯥꯏꯈꯣ ꯑꯗꯨꯃꯛꯇꯤ ꯍꯦꯟꯃꯟꯒꯅꯤ ꯍꯥꯏꯅꯐꯥꯎ ꯐꯥꯅꯔꯤꯕꯅꯦꯕꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯧꯅꯥ ꯂꯩꯌꯦꯕ ꯑꯗꯣ ꯇꯧꯕ ꯌꯥꯕ ꯌꯥꯗꯕ ꯃꯌꯥꯝ ꯑꯃꯅꯗꯤ ꯕꯥꯏꯟ ꯇꯧꯔꯦ ꯍꯥꯏꯕꯕꯨ ꯈꯤꯇꯪ ꯍꯦꯟꯃꯜꯂꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯅ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯅ ꯒꯚꯔꯟꯃꯦꯟꯠ ꯄꯥꯏꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯒꯚꯔꯟꯃꯦꯟꯠ ꯄꯥꯏꯕ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯃꯀꯣꯛꯇ ꯂꯩꯔꯤꯕ ꯆꯤꯐ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯍꯦꯠ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯒꯚꯔꯅꯔꯅ ꯅꯣꯃꯤꯅꯦꯜ ꯍꯦꯠꯅꯤ ꯑꯗꯨꯒ ꯔꯤꯌꯦꯜ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚꯇꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯦꯕ ꯃꯥꯅ ꯂꯣꯏꯅ ꯎꯒꯗꯕꯅꯦꯕ ꯖꯣꯇꯤ ꯕꯥꯁꯨꯅ ꯑꯗꯒꯤ ꯅꯤꯔꯄꯦꯟ ꯆꯀ꯭ꯔꯕꯔꯇꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤꯗꯨꯅ ꯍꯥꯏꯔꯝꯕꯗꯣ ꯅꯍꯥꯟꯁꯨ ꯈꯟꯅꯕ ꯑꯃꯗ ꯌꯥꯎꯈ꯭ꯔꯦ ꯒꯚꯔꯟꯃꯦꯟꯠ ꯄꯥꯏꯕꯁꯤ ꯆꯤꯡ ꯑꯇꯣꯡꯕ ꯑꯃꯗ ꯃꯌꯥꯝꯁꯤ ꯁꯨꯃꯥꯏꯅ ꯑꯉꯥꯡ ꯃꯆꯥ ꯁꯥꯇ꯭ꯔꯪ ꯄꯨꯕꯗ ꯃꯌꯥꯝꯁꯤ ꯃꯣꯏ ꯎꯕ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯎꯒꯗꯕꯅꯦꯕ ꯀꯥꯟꯆꯤꯄꯨꯔꯗ ꯀꯔꯤ ꯊꯣꯛꯏ ꯑꯗꯒꯤ ꯅꯨꯡꯉꯨꯗ ꯆꯥꯏꯔꯦꯟꯗ ꯀꯔꯤ ꯊꯣꯛꯏ ꯑꯗꯒꯤ ꯀꯩꯅꯣꯗ ꯀꯩꯅꯣꯒꯤ ꯖꯒꯥꯗꯨꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯀꯥꯆꯤꯟ ꯑꯗꯨꯗ ꯀꯔꯤ ꯊꯣꯛꯏꯁꯤ ꯃꯥꯗꯤ ꯎꯅꯅꯕ ꯃꯈꯨꯟ ꯃꯁꯥ ꯌꯥꯝ ꯁꯥꯡꯕ ꯑꯣꯛꯇꯣꯄꯁꯀꯨꯝꯕ ꯑꯃꯅꯦꯕ ꯒꯣꯔꯃꯦꯟꯠꯒꯤ ꯃꯀꯣꯛꯁꯦ ꯃꯥꯒꯤ ꯃꯅꯨꯡꯗ ꯔꯤꯄꯣꯔꯠ
aduna mana punamak khange che karigino logi matang er chu ukil advisor advocate general law department senior advocate adugi adu tu ma mamle ni law se makhang de adaba adugi medical ke hare health ke matang le health ke doctor yang khai chama ma makan tani sana bigi haro sport ke ilbusangi le ribe expert ma mase tawni adugi amu cham chamba micham ge haro micham mayam degi marta adu matlab civil society ge haro adu de yawbo mayam mase ge ma khang da bole hoi da bana ba lon khang da na ba khang chu khang mi uri ni ma ge intelligence ning thau ge mana bang da theli haibido adu gum gi adu muk chu chum me ning thau wei be sina ma ning thau ge de chum nam sa so ni na kharabu he na mana lay ba hoji adu hoji ke chu he na lay doi ni democracy ni na intelligence department CID department adugi department political gi my worker sing dagi rival ke kangbu na tobagi togdobagi loina khangdorim ne base masa yam yang warabne aduna adugum port aduda ningthi jana nu pa thokna maun ne peri ba daita constitution gi scenario ba sakti maya mama scenario ba ado Canada so kai be pibina taba Narendra Modi ki mayokta center ki mayokta tawna taba center na su yagada ba put mayam se masi tawbi ya yes yam chawbangam da ye mana du tawra ko ki mam se ta hala da mani ko lamento er ma se na hai mangamoy ko adu center na yawdana adu tawbi ya adu ba kai henjin ba kon ma adi bombing tawradam ni air strike tawradam ne to manangam de madu state government gi parbuda leite hariba ada union home ministry gi makhada legadam ne ba adugumba military crackdown hero man ta to wangam de ba ekoi khange ba adugumba ngam da ba sing aduna center ta takne gani sa sigi phebam si yore mase kuki ga metei ga natte aina mancho haijaba ma chumme ba popi thaba thingu bagi forest ki lamloksin ba thingu bagi mapani sang pa thing bagi adugi ana se chana se na hairu bagi war on drug toru bagi tawjaba duda moine chomai toraga tawgi bani haibe si chu phaje ba han bigi ko mana chiminita na torok pa aphaba thabak chingla koi good and we appreciate like anything but adu tawbagi nama duda yamna henjin ba asoi ba mayam torok pa adu dana ba afaba tore good fataba tore bad and high is ai children mapang mamagi wana te lepak interest aduna sigumba tawbasi de individual leadership ne yaroi adu mana manipur gi mapam punamakta chatpasimadi ngamaningi ne Chursanpur da more da Kangpokpi da chalhaningi masima chatte handak jiri chakane na hayadu namdana chalam mayabani madu nongthakta chalal lore makhada mayamdo security to arrange tawra lore adudigi handak ngarang na hangi pauda sanapati chakata bu sujai thokle to e han tayaba sikarino asidi ramna government gi ijat sokpa ijat yamna haram oiba pot ama oireba security mam purge chalu ke doge Praja Singh Supur, Chief Secretary, DGP, Kanai Mantri Mandol, MLA, Pamela, Party Worker, Mayam, Purga Chalune, me, Lissing Mangana Security Torga Chalune, Aron Magi, Apong Magi, Lady Security, Mam Chitorga. No hair, it's always Sanpur Chatana, DC of the cabinet, me from Pongani, and official Mam Torani, my Waru Bagi, Toriba Cookie Mam, that I shut down near Tojani, yes. Togjarsuno Tora ga press Mam, hey, Chanpugi, Medical College, say, Masiki Maka Chatanako Yankai, I Masikano Tore, Kun Tore, Adigi, Jim Mamma May Tagibedo, Kokti, Topan Mitu Dine, Sangagan, Todo, known as Sanaba, Kotrama Pire Permanico. Hi, little Italy, and no minometer, bye bye, and Toraga, Chalo de Mam, the Kanarkan, or Jimin say. Missing Makanai the Banine, Nation Ibisuna Tema. More than Chalo, Security, Mam, Purga, as again, more like a mam, Tano Parallel, Pajam, the Kalito, Tamil Chunaro, Pangal Chunaro, Cookie, or Mate, or Headley Bamando. Mori, my only, Sim the Mori Sapia de Bemley, Sim the Mori, so they permitted tie. But the Muda, on every shame that say Trang is Mori the Sakiti,
kano tangoi bomi wei matam se Sakki ba sakki suwa sakki de nong ta Haima. mama ai jang suwa ri matam da ipam sang wei matam da ma si mori sele ko halaga saga kai ge ba Oh. adamai le dana lai gi tin gi thaja ba de gi mori sa pasi thaje Yeah. sakar pai kai gali sine ba Oh, aduna oitare bijoina chatle haiba mun tai. aduna mori sa pasi amna ori sine ba adai mori ma tak ai nam ku khange ko adana cookie kaya lei ko kamai da se mun khange se ai na toina sa buduna ana CM se sal suya ro Hoi hoi. Aduna kai gali aduna mori mang natra so technopol gi mori gi jaga tu gi manu da ko or sandel lor suya idana. ai hojik te ka ro ba matam da khoi gi ten schedule do mafam phajana leitaba gi paksong song kai ba ne ba ten schedule ne lai nga ko saman ne ba Manangare. ado kai ro de Kai roi. Aduna adigi di Rajiv Gandhi na hana putoya adigi Bajpayee ni pura amu confirm to na khare na session ngare ani maktu thagat ningi. Aduna adigi di chalo te adigi Kangpok pi chalo adi jiri chu chalo mai maram na tro. Adi Senapati chalo Senapati tu di kuki chu na te dana nagana mapung ni tabani dana. Adu chu do makha del madu chu ta ba do thok pani ne mathak te chaka te mathak te or chu ya ro ye dana. Makha da kuki phawre chaka khoi ma pa da pai bi ya ro ga kari no sibo Guinness Book of World Record ya ga da report am oire ba ya mong ta dre da aduna ka hen ba thabukti chief minister na ngamoi da ba da khoi tau adu da khodai kalu haiba na te ba manu to ngam ma cha do ai jiri chakane de di home minister na nang chpe ya ro na kan ma ha ge dro hoi khana ba da phatte khote na koi security reason na da security jon ai no je hai je re sumai na sipai liching ma pu liching na te da mi cham chani na bu ya rang na ai no khare he na ha bi wani liching ahum chu pu ro ge chalo adi hek government ko official puna ma chief secretary DGP advisor loin pu bi ya ba na tro pu ra ga chakani mayam chi gi mani jiri si ma gi praja ne ba adi Technopol se adi Tamenglong se adi Suchanpur se ado maina mapam do challe ra ga o nohoina lan phana tawjar su ai wahai gi wani noina ai ha ke no hona rab su ai de la kani he ka hai dana mamang ida khoi gi waja yang khom kano to irabot wangkhai gi aduna jiri lan gi sida ai chat kani ne ana cham na mantri ni sipai cham pu gi dar do ma gi escort gari ani ra homna mari ra adu le ra ga dum challi kashu tawrakte aduna mi gi por de da khaitang chida yang ra ma gi leijeri ba thongna do kolang kahan ba dong na tawre ba BJP yauru ba de ga BJP yau ko no yau hai ba dom da na te ko leiri ba system sina Narendra Modi ne Manipur chala roi adore di birena jiri chaloi Narendra Modi Manipur la oya di birena Suchanpur chaloi hai ba male na han kana no mana so hai gi yaure ba big boss ki matok tami bra hai dana adugum tu chumde ba free and frankly tawraga chalo akoi puna mak support to ge na Congress so opposition ga leiri he to da ba khoi tai na ge ne mana leiri ba puna mak solution to si I have all political say between the two high grade and so high grade. All political parties cover Sida was I will be my Mayukta Hagedro. CPI General my Mayukta Hagedro, as in my Chalon my Mayukta Hagedro, the between my Mayukta Hagedro. When it is Sarchi toxin at Rabon, she toxin at Regoza, she toxi, Yaran, at daily check Punas Sashi. Higher the Torah, the Prazam, she Yaushi. Delhi the political party ma'am si Manipur ga chat the prime minister na appointment period ra adu the pe ga di yare kare haidu no adu the pe ba huna de ba adu tau da ba de ga wani ne asini lori hoi ozana oza homo poem thaga chari do oza aroi bida oza mani da amtang lak chage ko di mamang da khoi parliament mi from da MP Alfred na kuki singi wangangi bias le na khoi high ki badu high kre ko auda mu chief minister na hantak se mu lal du homa kauraga khoi gi solution product na ba idea mating pangbiu na hai basida khoi gi amuk kaino da khoi national media da mu world media council na mu harisina laldu homas na man of integrity gi miyo mo ram taraga di chief minister birena ma korpo matamda atopa assam gi chief minister bu oiro neutral oiba ama suggest to biram gani na hai to biram ban hena phagadam ni haba wafam sami kamai bi tentana kanone ozeke alfred ngang de khoi loin tai khoi yam phaje dana khalle maramdi loina makna yamna thagat ngai ne ba yam thona phana Manipur macha Bob Khating my uncle aduna tawramba magi contribution
ꯒꯥꯁꯤ ꯑꯩꯒꯤ ꯁ꯭ꯇꯦꯠꯀꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠꯇ ꯑꯩꯒꯤ ꯑꯪꯀꯜꯅ ꯁꯨꯃꯥꯏꯅ ꯂꯧꯈꯤꯕ ꯁꯤꯁꯨ ꯈꯪꯕꯤꯌꯨ ꯀ ꯍꯥꯏꯗꯅ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯦ ꯃꯣꯏ 94 ꯂꯩꯍꯧꯔꯤꯕ ꯑꯗꯨꯗ ꯀꯔꯤ ꯀꯥꯏꯒꯦ ꯑꯃ ꯑꯣꯏꯅ ꯍꯥꯞꯄꯤꯕꯗ ꯀꯔꯤ ꯀꯥꯏꯒꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯅꯠꯇꯗꯅ ꯕꯤꯔꯦꯟ ꯂꯧꯊꯣꯛ ꯑꯃ ꯇꯧ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯗꯨ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯇꯧ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯗꯨꯗ ꯑꯣꯟꯅꯅ BJPꯒꯤ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯌꯥꯖꯅꯤꯡꯗꯕ ꯍꯥꯏꯕꯁꯦ ꯃꯥꯅ ꯑꯜꯐ꯭ꯔꯦꯗ ꯍꯥꯏꯁꯦ ꯑꯩ ꯑꯜꯐ꯭ꯔꯦꯗꯀꯤ ꯇꯔꯞꯇꯒꯤ ꯁꯦꯡꯗꯣꯛꯄꯗꯤ ꯅꯠꯇꯦ ꯑꯩꯅ ꯇꯥꯍꯧꯕꯗꯨꯅꯤ ꯃꯩꯇꯩꯅ ꯂꯥꯟꯁꯤ ꯍꯧꯋꯦ ꯍꯥꯏꯗꯦꯕ ꯒꯣꯔꯃꯦꯟꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯊꯣꯛꯍꯜꯂꯤ ꯈꯣꯠꯍꯜꯂꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯍꯥꯏꯔꯤꯗꯅ BJP MLA 3 ꯃꯣꯏꯅ ꯐꯣꯡꯅ ꯂꯥꯎꯔꯤ ꯑꯁꯤꯁꯨ ꯍꯥꯏꯔꯤꯗꯅꯀꯣ ꯑꯗꯨꯁꯨ ꯑꯗꯨ ꯍꯥꯏꯔꯦꯗꯅ BJP ꯄꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯇꯧꯔꯗꯧꯅꯤ ꯍꯥꯏꯕ ꯂꯩꯇꯦꯕ ꯀꯨꯀꯤꯅ ꯄꯥꯝꯕ ꯋꯥꯍꯩꯗꯣ ꯑꯜꯐ꯭ꯔꯦꯗꯅ ꯍꯥꯏꯔꯨꯕꯒꯤꯅꯦꯕ ꯑꯗꯨꯒꯤꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯗ ꯑꯜꯐ꯭ꯔꯦꯗꯅꯅꯦ ꯀꯣꯡꯒ꯭ꯔꯦꯁꯅꯅꯦ ꯑꯩꯈꯣꯏꯒꯤ ꯁꯦꯝ ꯂꯧꯊꯣꯛ ꯍꯩꯒ ꯁꯨ ꯂꯧꯊꯣꯛꯑꯦꯕ ꯍꯣꯏ ꯑꯗꯨꯅꯤ ꯑꯗꯨꯒꯤꯗꯨꯗ ꯁꯤꯅꯤꯗ ꯑꯩ ꯍꯥꯏꯔꯤꯅ CMꯁꯦ ꯇꯣꯛꯄ ꯑꯃꯁꯨꯡ ꯂꯧꯊꯣꯛꯄ ꯍꯥꯏꯕꯁꯤ ꯀꯨꯀꯤꯅ ꯄꯥꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯣꯏꯅ ꯍꯥꯏꯔꯦꯕ ꯑꯗꯨ ꯄꯥꯝꯒꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯥꯅ ꯊꯕꯛ ꯁꯨꯡꯇꯧ ꯇꯧꯕ ꯉꯝꯗꯗꯅ ꯑꯇꯣꯞꯄ ꯑꯃꯅ ꯁꯤꯟꯕ ꯌꯥꯕ ꯐꯥꯎꯕ ꯂꯩꯕꯗ ꯐꯥꯎꯕ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯐꯠꯇꯦꯗꯅ ꯑꯩꯅ ꯍꯦꯟꯅ ꯀꯟꯅꯤꯡꯉꯤꯕꯅꯤ ꯕꯤꯔꯦꯟꯗꯣ ꯑꯗꯩꯗ ꯑꯗꯨꯒꯨꯝꯕ ꯑꯗꯨꯒꯤ ꯄꯣꯠ ꯑꯗꯨ ꯆꯦꯁꯤꯜꯂꯁꯅꯨ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯅ ꯍꯥꯏꯖꯔꯤꯕ ꯃꯥꯒꯤ ꯊꯝꯃꯤꯕꯗꯨꯗꯤ ꯅꯍꯥꯟꯃꯈꯩ ꯊꯝꯃꯛꯇꯕ MP ꯃꯌꯥꯝꯒꯤ ꯇꯧꯔꯛꯇꯕꯁꯤꯡꯗꯨꯒꯤ ꯌꯦꯡꯂꯒꯗꯤ ꯃꯥꯗꯤ ꯌꯥꯝ ꯍꯦꯟꯅ ꯐꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯈꯔ ꯆꯪꯗꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯑꯗꯨꯒ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯈꯔ ꯆꯪꯉꯤꯕꯗꯨ ꯐꯩꯌꯦꯕ ꯑꯗꯨꯒꯤ ꯑꯐꯕꯗꯨ ꯊꯥꯒꯠꯄꯤꯗ꯭ꯔꯗꯅ ꯑꯁ ꯑꯗꯨ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯀꯨꯀꯤꯒꯤ ꯃꯤꯆꯪ ꯆꯪꯕ ꯃꯥꯜꯂꯦ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯇꯣꯛꯑꯣ ꯍꯥꯏꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯀꯨꯀꯤ ꯃꯤꯆꯪꯂꯣ ꯊꯕꯛ ꯇꯧꯕ ꯉꯝꯃꯣꯏꯗ꯭ꯔꯗꯤ ꯕꯤꯔꯦꯟ ꯊꯣꯛꯄꯅ ꯐꯅꯤ ꯍꯥꯏꯕꯅꯦꯕ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯇꯧꯔꯣ ꯃꯇꯨꯡ ꯏꯟꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯪꯒꯤꯗꯃꯛꯇ ꯁꯤꯕ ꯌꯥꯕ ꯃꯈꯩ ꯑꯩꯈꯣꯏ ꯇꯧꯒꯦ ꯑꯩꯈꯣꯏ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔꯁꯦ ꯃꯩꯇꯩꯅ ꯃꯩꯇꯩ ꯄꯥꯡꯒꯜ ꯂꯥꯎꯋꯦꯕ ꯅꯥꯒꯥꯅ ꯀꯨꯀꯤꯅ ꯂꯥꯎꯅꯤꯡꯗꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯤ ꯃꯩꯇꯩꯅ ꯃꯅꯤꯄꯨꯔ ꯄꯨꯝꯅꯃꯛꯁꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕꯒꯤ ꯋꯥꯈꯜ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯨꯀꯤ ꯇꯥꯖꯔꯕꯁꯨ ꯎꯈ꯭ꯔꯨꯜꯗꯣ ꯇꯥꯡꯈꯨꯜ ꯇꯥꯖꯔꯕꯁꯨ ꯑꯩꯈꯣꯏꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯀꯕꯨꯏ ꯒ꯭ꯔꯨꯞꯀꯤꯅꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯀꯣꯟꯁꯤꯟꯖꯩ ꯍꯥꯏꯕ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯄꯥꯔꯇꯤꯀꯨꯂꯔ ꯑꯅꯤꯁꯤꯗꯤ ꯅꯣꯡꯃꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯁꯤ ꯀꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯦꯕ ꯍꯧꯖꯤꯛ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯇꯧꯅꯔꯦ ꯍꯧꯖꯤꯛ ꯁꯣ ꯀꯣꯜ ꯀꯣ ꯇꯧꯅꯔꯦ ꯁꯤ ꯃꯇꯝꯗ ꯑꯃꯨꯛ ꯅꯥꯒꯥꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯤ ꯍꯥꯏꯗꯦ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅꯥꯒꯥꯒꯤ ꯂꯝ ꯁꯣꯛꯄ ꯌꯥꯗꯦ ꯍꯥꯏꯌꯦꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯅ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯩꯕꯅ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯋꯥꯔꯤ ꯁꯥꯔꯒ ꯍꯦꯛꯇ ꯂꯣꯏꯒꯗꯧꯕ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯏꯁꯨꯁꯦ ꯂꯣꯡ ꯂꯥꯁꯇꯤꯡꯗ ꯐꯖꯅ ꯇꯧꯅꯅꯕ ꯑꯃꯁꯨ ꯀꯥꯏꯕ ꯌꯥꯗꯅꯕ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯃꯅꯤꯄꯨꯔꯒꯤ ꯃꯥꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯒ ꯑꯗꯨ ꯔꯤꯚ꯭ꯌꯨ ꯇꯧꯔꯦꯔꯒ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯁꯤ ꯉꯥꯛꯅꯅꯕ ꯑꯗꯨꯒꯨꯝꯕꯒꯤ ꯄꯣꯠ ꯑꯃ ꯇꯧꯕ ꯆꯪꯉꯦꯕ ꯑꯗꯨꯅ ꯂꯥꯟꯅ ꯂꯧꯅꯕꯒꯤ ꯃꯍꯨꯠꯇ ꯉꯥꯡꯉꯤꯕ ꯁꯛꯏꯕ ꯕꯤꯔꯦꯟꯅ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯕ ꯑꯗꯨ ꯃꯌꯥꯝ ꯑꯃ ꯂꯩꯅꯤ ꯑꯗꯨꯒ ꯃꯥꯁꯨ ꯁꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯒꯅꯤ ꯑꯗꯨ ꯄꯣꯠ ꯄꯨꯝꯅꯃꯛ ꯑꯗꯣ ꯌꯦꯡꯉꯒ ꯍꯧꯖꯤꯛꯇ ꯑꯩꯈꯣই ꯃꯥꯒꯤ ꯒ꯭ꯔꯨꯞ ꯑꯩꯒꯤ ꯒ꯭ꯔꯨꯞ ꯑꯩꯅ ꯇꯧꯕ ꯃꯇꯝ ꯃꯅꯤꯄꯨꯔ ꯀꯟꯁꯦ ꯍꯥꯏꯕꯅꯤꯅꯦ ꯃꯅꯤꯄꯨꯔ ꯀꯟꯁꯦ ꯍꯥꯏꯕꯁꯤꯗ ꯑꯃꯇꯪꯒ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯊꯦꯡꯅꯃꯤꯟꯅꯒꯗꯕꯅꯤꯁꯦ ꯂꯣꯏꯅ ꯍꯥꯏꯌꯦꯕ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜꯅ ꯍꯥꯏ ꯀꯣꯡꯒ꯭ꯔꯦꯁꯅ ꯍꯥꯏ BJPꯅ ꯍꯥꯏ ꯄꯨꯜꯂꯒ ꯀꯔꯤꯅꯣ ꯄꯨꯜꯂꯒ ꯊꯦꯡꯅꯗꯧꯔꯤꯁꯦ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯜꯂꯒ ꯊꯦꯡꯅꯕꯗꯒꯤ ꯅꯝꯕꯔ 1ꯗꯣ ꯑꯩ ꯑꯣꯏꯖꯔꯒꯦꯅꯦ ꯏꯟꯕꯗꯣ ꯀꯔꯤꯅꯣꯕ ꯊꯦꯡꯅꯗꯣꯏꯁꯨ ꯒ꯭ꯂꯥꯁꯁꯤ ꯊꯥꯡꯅꯅꯕ ꯑꯩꯈꯣꯏ ꯄꯨꯟꯁꯦ ꯍꯥꯏꯕ꯭ꯔꯥ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯗꯦꯜꯂꯤ ꯆꯠꯁꯤ ꯃꯤ ꯂꯥꯛ ꯑꯃ ꯗꯦꯜꯂꯤ ꯆꯠꯅꯕ ꯀꯦꯝꯄꯦꯟ ꯇꯧꯁꯤ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏ ꯇꯧꯔꯒꯦ ꯅꯠꯇ꯭ꯔꯒ ꯆꯨꯔꯆꯥꯟꯄꯨꯔ ꯆꯠꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯨꯀꯤ ꯃꯌꯥꯝꯗꯨ ꯊꯦꯝꯃꯨꯁꯤ ꯍꯥꯏꯕꯒꯤ ꯋꯥꯔꯥ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯥꯡꯊꯥꯔꯨ ꯏꯜꯂꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯇꯧꯔꯁꯦꯕ ꯃꯌꯥꯝꯗꯨꯒꯤ ꯄꯨꯟꯅ ꯁꯤꯒꯨꯝꯕ ꯄꯣꯠ ꯑꯃꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯊꯝꯁꯦꯕ ꯑꯗꯨ ꯊꯝꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯄꯨꯟꯒꯗꯕꯅꯤ ꯑꯩꯈꯣꯏ ꯍꯨꯟꯅꯔꯣꯏꯗꯕꯅꯤ ꯖꯥꯏꯒ ꯍꯥꯏꯔꯒ ꯂꯣꯏꯕꯁꯦ ꯀꯅꯥꯒꯤ ꯃꯟꯇ꯭ꯔꯤ ꯈꯪꯗꯦ ꯁꯟꯇ꯭ꯔꯤ ꯈꯪꯗꯦ ꯄꯨꯝꯅꯃꯛꯅ ꯄꯨꯜꯂꯒ ꯊꯦꯡꯅꯗꯨꯅ ꯀꯔꯤꯗꯅꯣꯕ ꯄꯨꯟꯗꯧꯔꯤꯕꯗꯣ ꯃꯅꯤꯄꯨꯔ ꯀꯥꯏꯗꯅꯕ ꯍꯥꯏꯕꯗꯨꯗꯤ ꯌꯥꯔꯦꯅꯦ ꯀꯥꯏꯔꯔꯣꯏꯅꯦ ꯊꯃꯣꯏ ꯀꯥꯏꯅꯍꯟꯕꯗꯒꯤ ꯋꯥꯅꯤ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯗꯨꯗꯤ ꯀꯥꯏꯕ ꯉꯝꯃꯣꯏꯕ ꯑꯥꯔꯇꯤꯀꯜ 363 ꯑꯥꯔꯇꯤꯀꯜ 3 ꯑꯁꯤ ꯇꯧꯕ ꯌꯥꯗꯕ ꯄꯣꯠ ꯍꯧꯖꯤꯛꯇꯤ ꯍꯥꯏꯌꯔ ꯁꯥꯔꯀꯜꯗꯁꯨ ꯑꯩꯈꯣꯏ ꯀꯨꯞꯅ ꯈꯟꯅꯔꯤꯑꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯉꯝꯗꯦꯕ ꯕꯠ ꯊꯃꯣꯏꯗꯣ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯀꯥꯆꯤꯟ ꯈꯣꯌꯥꯗ ꯂꯩꯅꯔꯤꯕ ꯀꯨꯀꯤ ꯍꯥꯏꯕ ꯑꯁꯦꯡꯕ ꯑꯔꯤꯕ ꯂꯩꯔꯤꯕꯁꯤꯡꯗꯨꯒ ꯃꯩꯇꯩꯒ ꯆꯪꯅꯗ꯭ꯔꯕ ꯑꯃꯒ ꯆꯪꯅꯗ꯭ꯔꯕ ꯃꯣꯏꯅ ꯗꯣꯃꯤꯅꯦꯠ ꯇꯧꯕ ꯖꯒꯥꯗ ꯆꯠꯇ꯭ꯔꯕ ꯑꯩꯈꯣꯏꯅ ꯂꯩꯕ ꯖꯒꯥꯗ ꯃꯣꯏ ꯂꯥꯛꯇ꯭ꯔꯕ ꯑꯗꯨꯝ ꯀꯥꯏꯗ꯭ꯔꯤꯕ꯭ꯔꯣ ꯑꯗꯨꯒꯤ